mayang masih channel asina pudu lakchiriba film asigi maming Life. Film asi science fiction horror da yumpham oiba 2017 ki March 18 da release tawkiba film ni. IMDb rating na 6.6. Director na Daniel Espinosa. Film sida maruina saktam lang liba singsina Commander Cat ki saktam da Olga, Quarantine Officer Miranda North ki saktam da Revika, Engineer Rory Adams ki saktam da Ryan Reynolds, Medical Officer David Jordan ki saktam da Jet, System Engineer Sho Murakami ki saktam da Hiroyuki Sanada, Biologist Chu Dere ki saktam da na Arion Baker. Hojik film sigi ihan han sin sida space proof ama aikoi gi prithvi tamna yam yang na pairagli masigi space proof si tha nipan gi mamang dagi Mars hariba planet tu da leiduna mafam dugi makhan gi leba khara test tawna bagi damak sample khara poraktuna prithvi gi magi tamna halakpani masigi space proof sidi mi tongbadi natte pochai puthok puchin tawna bagi damak leiba ship ni masi hujik prithvi gi orbit yoramdai sida asteroid mayam thengjen badagi magai hongtokhiduna orbit lomda changchalapigi mahut atopa magai amadu oina paithokre masida prithvi da leiriba scientist singsina matam changna Mars gi porakliba leibak singi sample singsibu manghanba pamdabadagi aduna scientist mayam khanarba matung magai onana paithokriba space proof asibu rescue tawrunabagi damak team ama semduna prithvi gi orbit ta ungnu leiriba International Space Center sida masigi team sina ngaidu laikre hoji space center sida leiriba team sina Commander Cat, Engineer Rory, Medical Officer David, Quarantine Officer Miranda, Biologist Chu amadi System Engineer Shoni. Hujung makhoi taruk sina International Space Center sida leiduna leibak singi sample pudu lakliba space proof sibu phanabagi damak sem sadu laikre. Hujung makhoi na tawgodoriba mission sida Engineer Rory na space suit setuna mapanda thoklaga makhoi na leiriba space center sida yawba robotic system hand gumba habadi khut gumba mana Pairakliba space proof asi phanaba sem sadu laikre. Hojik system engineer show na chu robotic hand sigi control si mapanda thokriba engineer Rory na pairiba remote sida system transfer tawkre. Masibu Rory na su fajana control tawduna yam yang na paichalakliba space proof sibu mai pak na phaba ngamkre. Masi uda makhoi myam si haraunari maramdi Mars planet agi porakliba leibak singsi miyoibagi khutta phangbasi masin ihan hanbani makhoi na leibak singsida test tawgodoriba sina Mars planet ki leibak singsida hana hingba jiba sing leirambra natraga polakadaba leibra haina test tawgodoribani masigi matung sinsi hojuji makoi gi khutta leiriba Mars tagi porakliba leibak singsibu biologist thuna quarantine lab sida pusanduna microscope thanduna thijanba hokre masida biologist thuna lengdi lengdaba jiba magi mawongdi tawba posak amadi ure lab sigi mapalomda su thuna hojik microscope thanu yengiba jiba si posi makhoi chu video record tawduna yenglibani masi uda makhoi myam chu haraunari maramdi makhoi ngasi uriba jiba si prithvi gi wangmada thengnaba khwaidagi ihan hanba jibani tawbudabu masi hojik phawadi lengba tawde ma hingli habagi ingit amata phangde masida biologist thuna sum khalakpada hoji makhoi na uriba si hibernation habadi deep sleep ta laikibadagi lengdabo orangani haina chingnabadagi masibu hodoknabagi damak jiba sina leiriba mafam sigi temperature si sum laikhatuna yengkre masi phawda jiba si hojik phawba lengba tawde masidagi thiuna aroiba changyeng oina temperature si punghong hongtoknaba phirep ama lepkhre haibdi mafam sigi temperature si potorozoic jukki ising numsitki phibam amadi matamdugi temperature duda thamnabagi damak mana pariba system si laikhatpa hokre potorozoic aiba jukchina aikhoigi prithvi sida ihana hana jiba polakhibagi matamduni matam sidadi oxygen level si nemlaga carbon dioxide ki level na wangi aduna hojik thiuna su matam dugi ising nungsituga chap manana jiba sina leiriba mafam sida oxygen level si leidaraga carbon dioxide ki level si laikhatkre aduga glucose khara amasu kapsan kre maramdi glucose si cell singidi energy source ni masidagi di jiba si tap tap na lengba horagle masi uda biologist thiu harauna magi team sida airi khoina ngasi uriba jiba si prithvi gi mapanda khwaidagi ihana hana thengnaba jiba duni aduna masi amaromdadi alien ni haiduna makhoi myam harauna nokmina dun laikre masigi matung sinsi film sigi maming live haiba wahi ji thadoraktuna matang sidagi film si fajana haure hoji Commander Cat na makhoi ngasi thengnariba jiba sigi matangda prithvi de lehoriba scientist mayam ga su pau na duna praja mayam da su loina khangalagli masida prithvi romdagi laik tamliba angang singsina Commander Cat oida wang khara hangalagli
ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯃꯥꯟꯗꯔ ꯀꯦꯠꯇ ꯍꯪꯉꯛꯂꯤ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯖꯤꯕꯗꯨ ꯃꯆꯨ ꯒ꯭ꯔꯤꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯅ ꯍꯪꯂꯤꯕꯁꯤ ꯖꯤꯕꯁꯤ ꯑꯦꯂꯦꯟꯅꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯁꯤꯁꯨ ꯒ꯭ꯔꯤꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕꯅꯤ ꯃꯁꯤꯗ ꯀꯃꯥꯟꯗꯔ ꯀꯦꯠꯅ ꯈꯨꯝꯂꯤ ꯖꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯆꯨ ꯂꯩꯇ꯭ꯔꯤ ꯃꯔꯝꯗꯤ ꯃꯤꯠꯅꯒ ꯎꯕ ꯐꯪꯕ ꯅꯠꯇꯦ माइक्रोस्कोप थालगी येंगबदा उबा सिंगल सेल नि नंगी हक्चांगदुसु असुंगबा सेल मसिंग यामना पुनसन्दुना सेमकपनि हाइना अंगांगसिदा तागली हौजे अंगा मनु मखाताना हंगगली अदुना ताकपदे अखोइगी हक्चांगदसु एलियन यावरबरा नखोइना थेंगनरिबा एलियन मचादु अखोइगी नाक्ता पोरकदोरबरा हंगली मसिदा इंजीनियर रोरी नम कुमली हौजिमक्ति पोरखिरोय माबु मफमसिदा दुमक योक्तुना मागी मरमदा थिगतखिदबनि हाइरी हौजि मु कमांडर केटना कैमरासी मेडिकल ऑफिसर डेविड की मनाक्ता पुसलक्तुना अगांसिंगसिदा हाइरी हौजे अइगी नाक्ता लैरिबा निपासी डेविड कौबनी मादी स्पेसता ख्वाइदगी मतम सांगना लैबा मी हाबदु ओइनबगिदमक होनरी माना ngasi फावबदा स्पेसशिप ता लैरिबसी नुमित 363 सूरे मखा तानासु लैनबा होटनरी हाइदुना सक तागली अगांसिंगसिनासु डेविडता नंगी अदोंगी इमाना याम निंगसिंगलमगनी खौरांग ngaइदु लेरमगनी हाइरी डेविड अमु खुमली होई लेरमगनी अदुबो अइगिदि मफमसिदासु अइगी टीमसिगा फैमिली अमगुम लैमिनरी हौजी मखोइ तरुक्सि मथंग मथंग पृथ्वीदे लेहौरिबा अगांसिंगसिदा सक ताक्तुना अरोइबदा हौजी मखोइना थेंगनरिबा जीबसिगी ममिंगसि अगांग अमदा थोलहनबा प्रोग्राम अमा सिलगली हौजी अगांगसिगी लाइव वीडियो रेकॉर्डसि लैबाक सिनबा थुंगना संतोक्तुना जीबसिगी ममिंगसु थोनग्रे अगांगसिना जीबसिदा थोलकलिबा मिंगसिना केल्विन ngasiदगी जीबसि मयामना केल्विन हाइना सखंग्रे मथंगी सिनसिदना क्वारंटाइन ऑफिसर मिरंडाना डेविड पु बॉडी चेकअप तौबिदो लेरी मसिदा मिरंडाना हाइरी नंगना स्पेसशिपसिदा मतम सांगना लेरकपा मरमना चहीगा चानादना नंगी नापांगल खरा सोनजल्ले अदुना हक्चांगदु कंखनबगिदमक युमदसु खरा खरा हल्लु याद्रा मसिदा डेविडना अइगी ओइनदि मफमसिदा हेना लैबा नुंगाई अइना मतम अमा युमदा लैरिङै सिरिया चत्तुना हॉस्पिटल मा हांगदोखि लैता लाइरबा कयाबु लायेंबिनबगिदमक अदुबु हप्ता अनिहुम लैरगा हॉस्पिटल दु बॉम थाददुना थुगाइबिखि हाइबा वारिसि डेविडना थमोय सोकना लीरी मसिदा मिरंडाना महाइरी मदुदे अखोइगी पृथ्वीदा अदमक चथदु लैबा थौदोकसिंगनि मदुदे याम का हेना खंजलुनु डेविडना मु हंगली अखोइ मियोइबा मसेन अमना अमगी मथक्ता मदु मयामसिंगदु तौरिबा करिगिनो मिरंडाना मु खुमली नंगना ngasi थवाइ नुंगाइत्रिबा थौदोकसिंगदु कया कया थोकलबसु पृथ्वीसे अखोइगी युमनि ख्वाइदि फजबा प्लानेट नि मफमदुदा अखोइ मियोइबा मसेन खना चैनरिबा हाना सुनरिबा मयामदु निंगसिंगदबिदा मफमदुगी फजबा उमंग वामंग अमदी उचेक वयागी नुंसिग्रबा खोंजेलसिंगदु अमता निंगसिंगदबरा डेविड अमु खुमली होय मफमदुगी फजबा उपान वापान नुंसिरबा उचेक वयासिंगी खोंजेलसिंगदु निंगबुदि निंगसिंगी तौबदबु अइदि मदुदगी मफमसिगी शांतिसिने हेना पामजै हाइरी तसेंगबदि डेविड स्पेसशिपसिदा माना मतम सांगना लैरिबसि पृथ्वीदा अमगा अमगा हाना सुनरिबा लान तौनरिबा मियोइबा मसेन कलक मिहौनबदगी नुंसिनद्रिबा मयामदु येंगनिंगदबदगी मफमसिदा लैबो ओइरमले मसिगी मतुंग सिनसि होंखिदुना मखोइ मयामना स्पेस सेंटर सिदा मार्स प्लानेट की लेबाक यावरम जीवसी योगलकपा नुमित 12 सूरे मखोइना जीवसिदा ग्लूकोज की चांग नोंगमा नोंगमागी खरा खरा हेंकत्तुना सुम थाजनबदगी जीवसी डायरेक्ट मीटना फावबा उबा ngमगले बायोलॉजिस्ट थ्यूनसु जीवसिदा चांगयें खरा पांगथोकपदगी खंगबा ngमले हौजिकति जीवसिगी मसल सेलसु यावरे अदुगा ब्रेनसु यावरे हाइबसि थ्यूनसु जीवसिबु मोक्ता ngaरिबा मचागुमना येंचंदुना सुम योगलकपना हौजिकति जीवसि मसा मरेंगसु पानबा होरगले मसिगी मतुंग नोंगमदी जीवसिबु योक्तुना थमलिबा मिंगसेना खाजलिबा का मचासिगी एयर प्रेशर सि बेरा कारकपदगी मफमसि याम का हेना इंसिनखिदुना जीवसि हानगुम लेंगदबिदा लैथोकरे मसिदा बायोलॉजिस्ट थ्यूना लैब मनुंगसिदा चंगसनदुना केल्विन हाइना मिंग थोनख्रबा जीवसि इलेक्ट्रिक शॉक तौदुना हिंकनबा होटनरी मसिदा अमु अनिरक तौबददी केल्विन सि सुंगलेंग लेंगदे अरोइबदा थ्यूना मफम होंगदुना येंगलुबदा जीवसिना थ्यूगी मखुजि फाखिदुना पाइरिबा इलेक्ट्रिक स्टिक सिसु थुदेख्रे अहानबददी थ्यूना जीवसि मचा ओइरिबनिना हाइबदि हेक येंगबदा जीवसि नौ नौ लावबा मानबना इराय लाइना मखुजि लौथोकपा ngमगदबोय खल्लुइ अदुबु मखुजि तप तपना सुम लाक्सलक्तुना याम कन्ना फादुना थमख्रे मसिदा लैबसिगी मपानदा लैरिबा डेविड का रोरीगनदी मनुंगदा चंगदुना थ्यूगी मतेंग पांगोगे हाइरी अदुबु क्वारंटाइन ऑफिसर मिरंडाना याद्रे मरमदि मखोय एस्ट्रोनॉट सिंगी नियमगी मतुंग इना लैबसिगी मनुंगदा खुदोंग थिनिंगाय ओइबा थौदो अमा हेता थोकपदा मपालोमदगी मनुंगदा मी थाजनबा यादे मसिगी नियमसि मिरंडाना ngakto लैखिबदगी मखोय म्या मपालोमदगी दुमक मनुंगदा थ्यूना जीवसिना चपसलकपगी चैना खांगलिबसि येंगदुना दुमक लैरी मनुंगदा हौजिक थ्यूनासु जीवसिना मखुद येत फारिबसि खरा कोमथोकनबगिदमक हाइबदि मखुदसि ग्लोबसिदगी सातोकपा यानबगिदमक मखुद ओइसिना नाकलमदा जीवसि लाकनबा कौरी अदुबु जीवसिसु लाके तौरमगा फारिबा खुदसिदा हेन हेना चपसनख्रे
ꯊꯤꯎꯁꯨ ꯃꯈꯨꯠꯁꯤ ꯌꯥꯝ ꯁꯠꯄ ꯉꯝꯅꯕ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯖꯤꯕꯁꯤꯅ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯁꯤ ꯊꯤꯎꯒꯤ ꯈꯨꯠꯁꯥ ꯑꯃ ꯍꯥꯏꯒꯠꯇꯨꯅ ꯊꯨꯗꯦꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯈꯨꯠ ꯄꯨꯝꯕꯁꯤ ꯆꯞꯈꯥꯏꯗꯨꯅ ꯁꯔꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯊꯤꯎꯁꯨ ꯆꯩꯅꯥꯁꯤ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯤꯕꯁꯤꯅꯁꯨ ꯊꯤꯎꯒꯤ ꯃꯈꯨꯠꯁꯤ ꯊꯥꯗꯣꯔꯛꯇꯨꯅ ꯒ꯭ꯂꯣꯕꯁꯤꯗꯒꯤ ꯁꯠꯇꯣꯔꯛꯄꯗꯗꯤ ꯈꯨꯠꯀꯤ ꯁꯔꯨꯁꯤꯡꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯒꯩ ꯊꯨꯒꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯤꯕꯁꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯤꯡꯁꯦꯟꯅ ꯈꯥꯖꯤꯜꯂꯤꯕ ꯃꯐꯝꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯒ꯭ꯂꯣꯕꯁꯤꯅ ꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤꯕꯁꯤ ꯉꯁꯥꯏ ꯃꯥꯅ ꯊꯨꯗꯦꯛꯈꯤꯕ ꯊꯤꯎꯅ ꯄꯥꯏꯔꯝꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯇꯤꯛꯇꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯒ꯭ꯂꯣꯕꯁꯤ ꯊꯤꯟꯇꯠꯇꯨꯅ ꯍꯣꯍꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯤꯕꯁꯤꯅ ꯌꯥꯝ ꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯎꯕꯗ ꯂꯦꯕꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯗꯦꯕꯤꯠ ꯍꯣꯏꯅꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯒꯤꯗꯃꯛ ꯄꯣꯔꯛꯄ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯎꯆꯤꯁꯤꯒꯤ ꯃꯅꯥꯛꯇ ꯖꯤꯕꯁꯤ ꯆꯪꯁꯤꯟꯗꯨꯅ ꯎꯆꯤꯁꯤꯗ ꯇꯞꯅ ꯅꯥꯟꯕꯤꯔꯤ ꯃꯁꯤꯗ ꯎꯆꯤꯁꯤꯅ ꯖꯤꯕꯁꯤꯗ ꯆꯤꯛꯀꯦ ꯇꯧꯔꯨꯔꯦ ꯃꯁꯤꯗꯒꯤ ꯖꯤꯕꯁꯤꯅ ꯁꯥꯎꯔꯛꯇꯨꯅ ꯎꯆꯤꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯌꯦꯠꯁꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯖꯤꯕꯁꯤ ꯍꯧꯖꯤꯛ ꯎꯆꯤꯁꯤ ꯆꯨꯞꯇꯨꯅ ꯆꯥꯈꯤꯕꯗꯒꯤ ꯃꯁꯥꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯤꯕ ꯔꯣꯔꯤ ꯍꯣꯏꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯅꯨꯡꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯕꯥꯏꯑꯣꯂꯣꯖꯤꯁ ꯊꯤꯎꯁꯨ ꯖꯤꯕꯁꯤꯅ ꯎꯆꯤꯁꯤ ꯆꯥꯈꯤꯕꯒꯨꯝ ꯏ ꯆꯨꯞꯇꯨꯅ ꯆꯥꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯔꯣꯔꯤꯅ ꯄꯟꯊꯕ ꯇꯧꯗꯅ ꯃꯤꯔꯤꯟꯗꯥꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯂꯦꯕꯁꯤꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥꯟꯊꯔꯤꯕ ꯊꯤꯎꯕꯨ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯛꯄꯗꯤ ꯅꯪꯍꯧꯔꯦ ꯃꯊꯪꯗ ꯃꯥ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗꯗꯤ ꯖꯤꯕꯁꯤꯅ ꯌꯥꯝ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯁꯜꯂꯛꯇꯨꯅ ꯔꯣꯔꯤꯒꯤ ꯃꯈꯣꯡꯁꯤ ꯐꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗꯒꯤꯁꯨ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯕꯁꯤꯒꯤ ꯊꯣꯡꯁꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯣꯔꯤꯅꯁꯨ ꯃꯈꯣꯡꯗ ꯅꯞꯂꯤꯕ ꯖꯤꯕꯁꯤ ꯅꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯍꯤꯇꯔ ꯇ꯭ꯌꯨꯕ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯖꯤꯕꯁꯤꯗ ꯅꯝꯈ꯭ꯔꯦ ꯃꯁꯤꯗ ꯖꯤꯕꯁꯤꯁꯨ ꯁꯥꯕꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯔꯣꯔꯤꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠꯁꯤꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯔꯤꯅ ꯀꯃꯥꯟꯗꯔ ꯀꯦꯠꯀꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯖꯤꯕꯁꯤ ꯍꯥꯠꯇꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯀꯥꯁꯤꯗ ꯂꯩꯕ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯀꯥꯝꯁꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯖꯤꯕꯁꯤ ꯌꯥꯝ ꯂꯧꯁꯤꯡ ꯂꯩꯕ ꯃꯔꯝꯅ ꯃꯩꯁꯤꯅ ꯃꯁꯥꯁꯤ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯍꯧꯖꯤꯛ ꯔꯣꯔꯤꯅ ꯄꯥꯏꯔꯤꯕ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯁꯤꯒꯤ ꯐ꯭ꯌꯨꯜꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯖꯤꯕꯁꯤꯁꯨ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯔꯣꯔꯤꯅꯁꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯐꯥꯛꯇꯨꯅ ꯊꯤꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯖꯤꯕꯁꯤ ꯔꯣꯔꯤꯒꯤ ꯃꯀꯣꯛꯇ ꯆꯣꯡꯁꯜꯂꯛꯇꯨꯅ ꯃꯈꯅꯥꯎꯗ ꯆꯪꯁꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯏꯟꯖꯤꯅꯤꯌꯔ ꯔꯣꯔꯤꯁꯨ ꯖꯤꯕꯁꯤ ꯃꯈꯨꯠꯅ ꯐꯥꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯖꯤꯕꯁꯤ ꯄꯤꯛꯆꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯟꯕ ꯊꯥꯖꯗꯅ ꯌꯥꯝ ꯂꯧꯁꯤꯡ ꯂꯩꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯔꯣꯔꯤꯒꯤ ꯃꯈꯅꯥꯎꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ ꯔꯣꯔꯤꯁꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯈꯛ ꯆꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯖꯤꯕꯗꯨꯅ ꯄꯨꯛ ꯃꯅꯨꯡꯗ ꯑꯣꯈꯥꯏꯗꯨꯅ ꯆꯥꯊꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯌꯥꯗ ꯑꯃꯗꯤ ꯃꯃꯤꯠꯇ ꯏ ꯀꯥꯞꯊꯣꯛꯇꯨꯅ ꯔꯣꯔꯤ ꯑꯗꯨꯃꯛ ꯁꯤꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯔꯣꯔꯤꯅ ꯄꯥꯏꯔꯝꯕ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯁꯤ ꯃꯇꯣꯟꯗ ꯃꯩ ꯈꯔ ꯊꯣꯛꯇꯨꯅ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯩꯁꯥꯁꯤꯅ ꯀꯥꯁꯤꯗ ꯂꯩꯔꯤꯕ ꯐꯥꯏꯌꯔ ꯁꯦꯟꯁꯔꯁꯤꯗ ꯊꯦꯡꯂꯨꯔꯦ ꯃꯁꯤꯗꯒꯤ ꯂꯦꯕ ꯃꯅꯨꯡꯁꯤ ꯐꯥꯏꯌꯔ ꯑꯦꯂꯥꯔꯝ ꯈꯣꯡꯗꯨꯅ ꯃꯩ ꯃꯨꯊꯠꯅꯕ ꯚꯦꯟꯇꯤꯂꯦꯁꯟꯁꯤ ꯍꯥꯡꯇꯣꯔꯛꯂꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯣꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗꯒꯤ ꯉꯁꯥꯏ ꯆꯪꯈꯤꯕ ꯖꯤꯕꯗꯨ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯤꯕꯁꯤ ꯍꯥꯟꯅꯗꯒꯤ ꯗꯃꯥ ꯑꯃ ꯆꯥꯎꯈꯠꯇꯨꯅ ꯊꯣꯛꯂꯛꯂꯦ ꯖꯤꯕꯁꯤꯅꯁꯨ ꯍꯧꯖꯤꯛ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯤꯕ ꯚꯦꯟꯇꯤꯂꯦꯁꯟꯁꯤꯡꯁꯤꯗꯒꯤ ꯃꯥ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯦ ꯁꯣꯝꯗꯁꯨ ꯁꯤꯁꯇꯦꯝ ꯏꯟꯖꯤꯅꯤꯌꯔ ꯁꯣꯅ ꯚꯦꯟꯇꯤꯂꯦꯁꯟꯒꯤ ꯁꯤꯁꯇꯦꯝꯁꯤ ꯌꯥꯔꯝꯗꯕꯗꯒꯤ ꯃꯦꯅꯨꯑꯦꯜ ꯑꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯛꯂꯤ ꯁꯣꯝꯗ ꯖꯤꯕꯁꯤꯁꯨ ꯃꯊꯪ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯁꯣꯅꯁꯨ ꯚꯦꯟꯇꯤꯂꯦꯁꯟꯁꯤꯡꯁꯤ ꯃꯊꯪ ꯊꯤꯡꯖꯤꯜꯂꯛꯄꯗ ꯑꯔꯣꯏꯕꯗ ꯖꯤꯕꯁꯤꯅ ꯆꯣꯡꯁꯟꯕ ꯍꯥꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯈꯨꯟꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯦꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯃꯥꯟꯗꯔ ꯀꯦꯠꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯂꯩꯍꯧꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔꯗ ꯄꯥꯎ ꯐꯥꯎꯗꯨꯅ ꯃꯈꯣꯏꯅ ꯂꯦꯕ ꯃꯅꯨꯡꯗ ꯌꯣꯛꯇꯨꯅ ꯊꯝꯃꯛꯄ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤ ꯈꯪꯍꯧꯗꯅ ꯕꯦꯔꯥ ꯂꯥꯛꯇꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗ ꯁꯤꯁꯇꯦꯝ ꯏꯟꯖꯤꯅꯤꯌꯔ ꯁꯣꯅ ꯀꯃꯥꯟꯗꯔ ꯀꯦꯠꯇ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯕꯦꯔꯥꯁꯤ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔꯗꯨꯗ ꯌꯥꯔꯛꯇꯕꯅꯤ ꯃꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯜꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯇꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯔꯤꯄꯤꯌꯥꯔꯤꯡꯒꯤ ꯊꯕꯛꯁꯤ ꯏꯟꯖꯤꯅꯤꯌꯔ ꯔꯣꯔꯤꯒꯤ ꯃꯊꯧꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯅ ꯂꯦꯕ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯍꯥꯠꯄꯤꯈ꯭ꯔꯕꯅꯤꯅ ꯁꯤꯁꯇꯦꯝ ꯏꯟꯖꯤꯅꯤꯌꯔ ꯁꯣ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯇ꯭ꯔꯥꯟꯁꯃꯤꯇꯔꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯀꯃꯥꯟꯗꯔ ꯀꯦꯠꯇꯒꯤ ꯑꯌꯥꯕ ꯂꯧꯔꯤ ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯔꯤꯛꯁ ꯌꯥꯝ ꯆꯥꯎꯕ ꯃꯔꯝꯅ ꯍꯥꯏꯕꯗꯤ ꯃꯄꯥꯟꯂꯣꯝꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯁꯤꯁꯇꯦꯝ ꯏꯟꯖꯤꯅꯤꯌꯔ ꯁꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯛꯇꯨꯅ ꯏꯟꯖꯤꯅꯤꯌꯔꯒꯤ ꯊꯕꯛꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯣꯔꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯁꯦꯝꯃꯨꯅꯕꯒꯤꯗꯃꯛ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯃꯥꯟꯗꯔ ꯀꯦꯠ ꯁ꯭ꯄꯦꯁ ꯁꯨꯠ ꯁꯦꯠꯆꯟꯗꯨꯅ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯥꯅ ꯆꯪꯁꯜꯂꯨꯕꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯀꯃꯥꯟꯗꯔ ꯀꯦꯠꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯅ ꯁꯥꯒꯠꯂꯤꯕꯁꯤ ꯀꯨꯂꯤꯡ ꯁꯤꯁꯇꯦꯝꯗ ꯕꯦꯔꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯀꯨꯂꯤꯡ ꯁꯤꯁꯇꯦꯝꯁꯤꯁꯨ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯅ ꯉꯁꯥꯏ ꯆꯪꯈ꯭ꯔꯤꯕ
ventilation makhunduga samnai haibisuju khangli aduna commander ketna system engineer shoda hangakli alien jibadu yawriba cooling compartment sigi manungda yarum bayabagi chance leibra haiduna masida shona su madu oithokpa yai hairagli adu commander keti makoi prithvi ronga pau phauna daba yadabanina yawriba cooling compartment si hangtoktuna yengkre adu hojik manungsida alien jibadu di yawasi udre tawdabu sagaliba transmitter si ingannaba liquid tu su amata yawromdre masigi wafam singsi commander ketna manungda leruba magi mapang singda su tamli masida biologist thiuna jingnaba khara leibadagi commander ket hairagli commander madugi alien jibadu khoi miyoibagi body gum magi body disu carbon gi body ni aduna ma hingnabagi dama chana thaknaba amadi sor honaba oxygen gi darkar oi aduna mana cooling liquid tu machinjak oina khanduna chathokhibo orambasu yai hairagli wafam chi tabda commander ketchu masada pakatpa paure haibdi huji cooling liquid chi yawromdrabanina jibadu manungsida yawromba yana leire masu mana amwana makumji kumjana bhona rubada khangawdana alien jibasi compartment sidagi paithoraktuna naptun leikre tawriba mawsi uda commander ket masamak amadi magi crew member singsi pakhatnabada loikre hoji commander ketna biologist thiuda hangli thiu masigi jibasi hoji phawa oxygen yawdana hingba ngamlibisina kamdawnano masida thiuna mukumagli magi body part oxygen stock tawnabagi part yawrambasu yai aduna mana hoji phawa oxygen leitaba mafamduda hingba ngamlibani adubu matam sangna oxygen yawdana hingba kaisu ngamloi magi stock tawjariba oxygen du loithokraga adumak sijagibisu yai hojik somda medical officer David T thajadana alien jibsina makoida tawriba mawsida sawningba loire mana hojik commander keta pau phauduna hairi commander airlock romda lakpiro madu ai mai thatoktuna hatke hairi commander ketsu cooling compartment si lonsalamlaga space center manungsida changkhinabagidama David na haikiba airlock romda lakli David na sumabu ngai du leikre adu hojik commander ket ki masada napliba Kelvin haina mingthon khraba alien jibasina commander ket ki space suit ji yam kanna chapkhai bahorogle masida space suit ji yawriba cooling system si kaibadagi liquid ji mathaklomda haigalagli liquid chu hu chen maramna commander ket mayada changkhidana suonari adu hojik liquid ji ka hena paikhalактuna mamaya pasida thajan khibadagi commander ket chatliba lambi hi uba ngamdre ma hojik airlock do prabab changawduna space suit ji lokthoudragadi yaroi khangmadagi asamba lambi thiraktuna chungduna phawlangle maha hojik hujina china David na ngai du leriba airlock si phawbadi yore adu hojik masada alien jibadu sunaptun leiba aduga cooling liquid myam sina mamaida phunjandu leikibadagi commander ket masana masabu hingjaroi khangmadagi thong sima palomdagi man oina thingjandu oina thamkre maramdi mama pansida sijarabasu khudong thiningai oiraba alien jibasidadi manungda pusalaro habsi khankre masu manungda leriba David nadi khangjadabanina commander ket si mamaida liquid myam sina haigato leibadagi yan mangduna thabaksi ona taina tawribani khalibani habdi thongsi hangtokpagi muhutta lonsankre khanbadagi onare haiduna yam kana lawdu leiri adu hojik commander ket cooling liquid sida iraknaduna adumak sire masida quarantine officer Miranda nadi commander ket hojik mapalomdagi thong thingjandu thamamlibasi Kelvin harba jibasi manungda pusanba pamlamdabagi ni habsi khangmadagi kapliba David puthemni hojik commander ket ke si baksangsi ahangba malangsida adumak mathanta paithokre tawdabu Kelvin harba alien jibasidi ket ke si baksangsidagi mok songchanduna spaceship sida adumak naptu lehori masin takpadi Kelvin harba alien jibasi yam intelligent oiba ka hena singma jibane habsi tagle hoji makhoi gi maraktagi commander ket amuk thawaina pontha pi khibisida wakhal adugi matik choknare adugi sumatakta makhoi hojik safety chu oidri maramdi Kelvin harba jibadu spaceship sida amuk lehori masida biologist thiuna show David amadi Miranda da hairi Kelvin se mapanda oxygen yawdana matam kuina leiba ngamloi aduna ma manungda changnaba soidana honarakani masibo ekhona mai pakna thingba ngamlabadi ma mapanda dumak mathanta sijagragani aduna ekhoi masi thingba ngamnabagi damak Kelvin na spaceship manungsida changakpa yaba lambi si kai da leiribagi habadu thidokadabni hairi masida system engineer shona hairi thruster hojik spaceship sigi manungda thruster singi makhun singchi natana jibaduna manungsida changpham leite hojik shona thruster hariba makhun china spaceship sigi side khudimakta yawba pressure kamthoknaba makhun singni masigi pressure singji kamthoktuna ahangba malangda pairiba spaceship sida mafam hongtok hongjin mamai leithok leisin tawnaba pressure kamthokpa makhun dubuni shona hojik makhatana hairi lakjajanu jibadu mana thruster makhun hek changapaga aina engine on tawduna mai thadoktuna hatke hairi masida biologist thiuna mo hairi adu hojik luribadi hojik spaceship sida yawriba thruster si tarukni
ꯑꯗꯨꯅ ꯖꯤꯕꯗꯨ ꯀꯔꯝꯕ ꯊ꯭ꯔꯁꯇꯔꯗ ꯆꯪꯉꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯍꯧꯖꯤꯛ ꯁꯣꯅ ꯑꯃꯨꯛ ꯈꯨꯝꯂꯤ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯒꯅꯨ ꯊꯤꯌꯨ, ꯊ꯭ꯔꯁꯇꯔ ꯈꯨꯗꯤꯡꯃꯛ ꯁꯦꯟꯁꯔ ꯂꯣꯏꯅ ꯌꯥꯎꯕꯅꯤ, ꯑꯗꯨꯅ ꯃꯥꯅ ꯆꯪꯉꯛꯏꯕ ꯊ꯭ꯔꯁꯇꯔꯗꯨꯗ ꯇꯦꯝꯄꯔꯦꯆꯔꯒꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯇꯦꯝꯄꯔꯦꯆꯔꯒꯤ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯊ꯭ꯔꯁꯇꯔꯗꯨꯗ ꯑꯦꯟꯖꯤꯟ ꯑꯣꯟ ꯇꯧꯗꯨꯅ ꯀꯥꯝꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯅ ꯋꯥꯐꯝꯁꯤꯡꯁꯤ ꯃꯌꯥꯝꯅ ꯇꯥꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯊ꯭ꯔꯁꯇꯔ ꯇꯔꯨꯛꯇꯨꯒꯤ ꯇꯦꯝꯄꯔꯦꯆꯔ ꯃꯤꯇꯔꯁꯤꯡꯁꯤꯗ ꯊ꯭ꯔꯁꯇꯔ ꯑꯃꯒꯤ ꯃꯄꯥꯗ ꯀꯇꯥꯁꯤ ꯂꯦꯡꯗꯨꯅ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤ ꯎꯔꯦ꯫ ꯃꯁꯤꯗ ꯁꯣꯅꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯁꯤꯒꯤ ꯊ꯭ꯔꯁꯇꯔꯁꯤ ꯀꯥꯝꯊꯣꯛꯂꯤ, ꯑꯗꯨꯕꯨ ꯖꯤꯕꯗꯨꯁꯨ ꯃꯈꯨꯟꯁꯤꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯑꯇꯣꯞꯄ ꯃꯈꯨꯟꯁꯤꯡꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯁꯣꯅꯁꯨ ꯇꯦꯝꯄꯔꯦꯆꯔꯒꯤ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯊ꯭ꯔꯁꯇꯔ ꯃꯄꯥꯁꯤꯡꯁꯤꯗ ꯀꯥꯝꯊꯣꯛꯇꯨꯅ ꯖꯤꯕꯁꯤ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯖꯤꯕꯁꯤ ꯁ꯭ꯄꯤꯗ ꯌꯥꯡꯕ ꯃꯔꯝꯅ ꯃꯈꯨꯟꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯅ ꯑꯗꯨꯃꯛ ꯍꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯐ꯭ꯌꯨꯜꯁꯤ ꯂꯣ ꯇꯥꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯊ꯭ꯔꯁꯇꯔꯁꯤꯡꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯨꯕꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯁꯨ ꯃꯥꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯑꯣꯔꯕꯤꯠꯇꯒꯤ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯁꯣꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒꯤ ꯐ꯭ꯌꯨꯜꯁꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯐ꯭ꯌꯨꯜ ꯈꯔꯁꯤꯅ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯑꯣꯔꯕꯤꯠꯇ ꯑꯃꯨꯛ ꯄꯨꯈꯠꯅꯕ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯒꯗꯤ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯁꯟꯗꯨꯅ ꯄꯨꯡꯇꯣꯏ ꯇꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯅ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤ ꯂꯦꯝꯍꯧꯔꯤꯕ ꯐ꯭ꯌꯨꯜꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯣꯔꯕꯤꯠꯇ ꯄꯨꯈꯠꯄꯕꯨꯗꯤ ꯉꯝꯂꯦ, ꯇꯧꯕꯇꯕꯨ ꯀꯦꯜꯚꯤꯟ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯗꯤ ꯊ꯭ꯔꯁꯇꯔ ꯃꯈꯨꯜ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯇꯦꯝꯄꯔꯦꯆꯔ ꯃꯤꯇꯔꯁꯤ ꯂꯦꯡꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯏꯟꯖꯤꯟ ꯑꯣꯟ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ, ꯊ꯭ꯔꯁꯇꯔꯁꯤ ꯀꯥꯝꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯨꯛ ꯃꯊꯥ ꯁꯥꯕ ꯍꯧꯔꯦ꯫ ꯃꯁꯤꯗ ꯕꯥꯏꯑꯣꯂꯣꯖꯤꯁ ꯊ꯭ꯌꯨꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇꯁꯨ ꯖꯤꯕ ꯖꯟꯇꯨ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝꯗꯨꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯖꯤꯕ ꯃꯌꯥꯝꯗꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯁꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯍꯣꯡꯉꯛꯈꯤꯕꯅ ꯃꯈꯣꯏꯁꯨ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯍꯥꯏꯕꯔꯅꯦꯁꯟ ꯍꯥꯏꯕꯗꯤ ꯗꯤꯞ ꯁ꯭ꯂꯤꯞꯇ ꯂꯩꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯁꯤꯡꯒꯜ ꯁꯦꯜ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯤ ꯀꯦꯜꯚꯤꯟꯅ ꯂꯩꯕ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯊꯝꯃꯒꯗꯤ ꯃꯥ ꯑꯃꯨꯛ ꯍꯥꯏꯕꯔꯅꯦꯁꯟꯗ ꯍꯥꯏꯕꯗꯤ ꯗꯤꯞ ꯁ꯭ꯂꯤꯞꯀꯤ ꯁ꯭ꯇꯦꯖꯇ ꯂꯩꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯃꯔꯤ ꯍꯧꯖꯤꯛ ꯆꯦꯝꯕꯔ ꯑꯃꯗ ꯁꯤꯟ ꯇꯧꯁꯟꯗꯨꯅ ꯂꯩꯔꯒ ꯑꯇꯩ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯈ꯭ꯔꯒꯗꯤ ꯀꯦꯜꯚꯤꯟꯁꯤ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗꯅ ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯟꯗ ꯀꯩꯁꯨ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯊ꯭ꯌꯨꯒꯤ ꯄ꯭ꯂꯥꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯔꯤ ꯆꯦꯝꯕꯔ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤ ꯁꯤꯟ ꯇꯧꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯊ꯭ꯌꯨ ꯃꯁꯥ ꯉꯝꯃꯛꯇꯕꯗꯒꯤ ꯂꯦꯛꯊꯒꯦ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯔꯟꯗꯥꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯊ꯭ꯌꯨꯗ ꯍꯛꯆꯥꯡ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯊ꯭ꯌꯨꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯐꯝꯁꯤ ꯑꯣꯛꯁꯤꯖꯦꯟ ꯊꯣꯛꯈꯤꯗꯅꯕ ꯑꯍꯣꯕ ꯈꯨꯗꯤꯡ ꯇꯦꯞ ꯅꯞꯁꯟꯗꯨꯅ ꯁꯤꯜ ꯇꯧꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯆꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯄꯨꯡ 5ꯗꯤ ꯆꯪꯒꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯝꯁꯤ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯔꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯗꯨꯅ ꯃꯇꯝꯁꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯗ ꯊꯧꯅꯥ ꯍꯟꯗꯅꯕꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯤ꯫ ꯍꯧꯖꯤꯛ ꯕꯥꯏꯑꯣꯂꯣꯖꯤꯁ ꯊ꯭ꯌꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯀꯦꯜꯚꯤꯟꯁꯤ ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ, ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯇꯥꯊꯤꯕ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯃꯁꯥ ꯍꯤꯡꯖꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯄꯥꯝꯖꯔꯤꯕꯅꯤ, ꯑꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯎꯔꯛꯄꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯃꯥꯒꯤꯁꯨ ꯃꯐꯝꯁꯤꯗ ꯑꯣꯞꯁꯟ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯕꯥꯏꯑꯣꯂꯣꯖꯤꯁ ꯊ꯭ꯌꯨ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯥꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯁꯣꯟꯊꯔꯛꯇꯨꯅ ꯋꯥꯟꯊꯒꯗꯕꯒꯤ ꯇꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯗꯦꯕꯤꯗ, ꯃꯤꯔꯟꯗꯥ ꯑꯃꯗꯤ ꯁꯣꯁꯨ ꯆꯪꯁꯤꯟꯗꯨꯅ ꯊ꯭ꯌꯨꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯊ꯭ꯌꯨꯅ ꯍꯥꯏꯔꯛꯂꯤ, ꯃꯔꯨꯞꯁꯤꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯔꯠ ꯕꯤꯠꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯍꯨꯝꯅ ꯃꯤꯍꯨꯟ ꯑꯃꯨꯛ ꯂꯥꯛꯅꯕꯒꯤꯗꯃꯛ ꯗꯤꯐꯥꯏꯕ꯭ꯔꯤꯂꯦꯇꯔꯅ ꯅꯝꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥꯁꯤꯗ ꯃꯤꯔꯟꯗꯥꯅ ꯑꯁꯤꯕꯒꯨꯝ ꯇꯥꯈ꯭ꯔꯕ ꯃꯤꯍꯨꯟ ꯂꯦꯞꯈ꯭ꯔꯕ ꯊ꯭ꯌꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯕꯁꯤ ꯎꯕꯗꯒꯤ ꯆꯦꯟꯁꯤ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯊ꯭ꯌꯨꯒꯤ ꯈꯣꯡꯁꯤꯗ ꯃꯈꯣꯏꯅ ꯀꯤꯅꯔꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨ ꯌꯦꯠꯁꯟꯗꯨꯅ ꯏ ꯆꯨꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯊ꯭ꯌꯨꯅꯗꯤ ꯍꯥꯟꯅ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯖꯤꯕꯁꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥꯒꯨꯝ ꯌꯣꯛꯂꯛꯄ ꯃꯔꯝꯅ ꯇꯝꯊꯤꯔꯕꯁꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯃꯁꯥ ꯐꯥꯎꯕ ꯄꯤꯖꯊꯣꯛꯄꯗ ꯅꯠꯇꯅ ꯆꯦꯝꯕꯔꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯄꯨꯁꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗ ꯃꯤꯔꯟꯗꯥꯅ ꯗꯤꯐꯥꯏꯕ꯭ꯔꯤꯂꯦꯇꯔꯅ ꯖꯤꯕꯁꯤꯗ ꯅꯝꯂꯨꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯦꯜꯚꯤꯟ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯁꯨ ꯊ꯭ꯌꯨꯒꯤ ꯃꯈꯣꯡꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯥꯎꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯈꯠꯄꯗꯒꯤ ꯆꯦꯝꯕꯔꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯔꯟꯗꯥꯒ ꯗꯦꯕꯤꯗꯀꯗꯤ ꯆꯦꯝꯕꯔ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯊꯤꯡꯖꯤꯟꯕ ꯅꯪꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯗꯤ ꯃꯐꯝꯁꯤ ꯌꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯁꯥꯏꯠ ꯑꯃꯗ ꯑꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯀꯦꯜꯚꯤꯟꯁꯨ ꯃꯥ ꯇꯝꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯁꯨ ꯁꯨꯝ ꯆꯦꯜꯂꯛꯂꯝꯂꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯣꯏꯔꯤꯕ ꯁ꯭ꯂꯤꯄꯤꯡ ꯄꯣꯠꯁꯤ ꯌꯧꯗꯨꯅ ꯃꯥꯁꯨ ꯃꯈꯨꯝꯁꯤ ꯊꯤꯡꯖꯤꯟꯕ ꯅꯪꯍꯧꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯅꯨꯡꯁꯤꯗ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯗꯦꯕꯤꯗ ꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯁꯣꯁꯨ ꯊꯥꯒꯠꯄꯣꯏ ꯁꯥꯎꯕꯣꯏ ꯖꯤꯕꯁꯤꯅ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯁꯤꯗ ꯀꯤꯕꯗꯒꯤ
ꯄꯥꯎ ꯐꯥꯎꯅꯅꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯁꯨ ꯊꯗꯠꯇꯨ ꯂꯪꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯤꯕꯁꯤꯅꯁꯨ ꯃꯥꯒꯤ ꯇꯦꯟꯇꯤꯀꯜ ꯃꯌꯥꯝꯁꯤꯅ ꯀꯣꯟꯁꯟꯗꯨꯅ ꯃꯤꯡꯁꯦꯟꯁꯤ ꯆꯞꯈꯥꯏꯔꯒ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯤꯡꯁꯦꯟꯁꯤ ꯀ꯭ꯔꯦꯛꯇꯤ ꯆꯠꯂꯒ ꯊꯨꯒꯥꯏꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯗꯦꯕꯤꯗ ꯑꯃꯗꯤ ꯃꯤꯔꯥꯟꯗꯥꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯊꯤꯌꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯂꯩꯍꯧꯔꯤꯕ ꯆꯦꯝꯕꯔꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯕꯥꯏꯑꯣꯂꯣꯖꯤꯁ ꯊꯤꯌꯨꯁꯨ ꯄꯨꯔꯥ ꯑꯣꯏꯅ ꯁꯤꯔꯦ ꯃꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯁꯣꯒꯤ ꯂꯩꯐꯝꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯑꯃꯗꯤ ꯃꯈꯣꯡꯗ ꯅꯞꯇꯨꯅ ꯌꯥꯎꯔꯤꯕ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯊꯤꯔꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅꯁꯨ ꯎꯔꯦ ꯁꯣꯁꯦ ꯍꯧꯖꯤꯛꯁꯨ ꯁ꯭ꯂꯤꯄꯤꯡ ꯄꯣꯠ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯑꯅꯛꯄꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃ ꯉꯥꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯁꯤꯁꯨ ꯎꯔꯤ ꯇꯁꯦꯡꯕꯗꯤ ꯃꯁꯤꯅ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯅꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯌꯥꯎꯔꯝꯂꯤꯕꯁꯤꯒꯤ ꯃꯔꯝꯅ ꯕꯥꯏꯑꯣꯂꯣꯖꯤꯁ ꯊꯤꯌꯨꯒꯤ ꯃꯈꯣꯡ ꯆꯥꯈꯤꯕ ꯃꯇꯝꯗꯨꯗ ꯊꯤꯌꯨꯒꯤ ꯃꯈꯣꯡꯗ ꯅꯞꯇꯨꯅ ꯌꯥꯎꯔꯤꯕ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁꯇꯨ ꯌꯥꯎꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯩꯐꯝꯁꯨ ꯗꯦꯕꯤꯗ ꯑꯃꯗꯤ ꯃꯤꯔꯦꯟꯗꯥꯅ ꯎꯕ ꯉꯝꯂꯦ ꯃꯁꯤ ꯃꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯦ ꯍꯧꯖꯤꯛ ꯊꯤꯌꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯃꯐꯝꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯏ ꯈꯔ ꯆꯥꯏꯊꯣꯛꯇꯨꯅ ꯖꯤꯕꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯖꯤꯕꯁꯤꯁꯨ ꯏ ꯃꯅꯝ ꯇꯥꯕꯗꯒꯤ ꯊꯤꯌꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯁꯥꯁꯤ ꯆꯥꯕ ꯍꯧꯔꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯗꯦꯕꯤꯗ ꯑꯃꯗꯤ ꯃꯤꯔꯦꯟꯗꯥꯅ ꯆꯦꯝꯕꯔꯁꯤꯒꯤ ꯊꯣꯡꯁꯤꯡꯁꯤ ꯂꯣꯟꯁꯤꯜꯂꯝꯂꯒ ꯀꯥꯁꯤꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯝꯂꯦ ꯑꯗꯨꯒ ꯖꯤꯕꯁꯤ ꯋꯥꯟꯊꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯗ ꯑꯦꯂꯔꯠ ꯑꯃ ꯂꯥꯛꯂꯤ ꯃꯁꯤ ꯃꯈꯣꯏꯅ ꯌꯦꯡꯕꯗ ꯑꯦꯂꯔꯠꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗꯒꯤ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯗꯦꯕꯤꯗꯅꯗꯤ ꯀꯃꯥꯟꯗꯔ ꯀꯦꯠꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯄꯥꯎ ꯐꯥꯎꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯧꯈꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯁꯤꯅ ꯁꯦꯟꯇꯔꯁꯤꯗ ꯑꯦꯇꯦꯆ ꯇꯧꯔꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯄ ꯍꯧꯔꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯗꯦꯕꯤꯗꯇꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯔꯦꯟꯗꯥꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯂꯤ ꯗꯦꯕꯤꯗ ꯂꯥꯛꯂꯤꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯁꯤ ꯑꯩꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯩꯔꯤꯕ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗ ꯍꯦꯛ ꯌꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯂꯩꯍꯧꯔꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃ ꯊꯝꯈ꯭ꯔꯦ ꯄ꯭ꯔꯣꯇꯣꯀꯣꯜꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯖꯤꯕꯁꯤꯅ ꯃꯤꯑꯣꯏꯕꯗ ꯍꯦꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯕ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯒꯗꯤ ꯖꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯧꯔꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯧꯖꯤꯛ ꯃꯤꯔꯥꯟꯗꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯗꯦꯕꯤꯗꯇꯤ ꯅꯤꯡꯕ ꯄꯨꯀꯥꯏ ꯀꯥꯏꯈ꯭ꯔꯦ ꯃꯥꯅ ꯈꯟꯖꯔꯨꯕꯗꯤ ꯂꯥꯛꯂꯤꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯞꯁꯤ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯄꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯏꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯁ꯭ꯂꯤꯄꯤꯡ ꯄꯣꯠꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯏꯟꯖꯤꯅꯤꯌꯔ ꯁꯣꯗꯤ ꯋꯥꯐꯝꯁꯤ ꯈꯪꯗꯕꯅꯤꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯁꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯧꯕ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯄ꯭ꯔꯕ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯝꯖꯜꯂꯛꯂꯤꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯁꯤꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯥꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯁꯤꯅ ꯁꯝꯖꯜꯂꯛꯂꯤꯕ ꯃꯥꯏꯀꯩꯁꯤ ꯕꯥꯏꯑꯣꯂꯣꯖꯤꯁ ꯊꯤꯌꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯂꯩꯍꯧꯔꯤꯕ ꯗꯦꯕꯤꯗꯀ ꯃꯤꯔꯦꯟꯗꯥꯒꯅ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯕꯨ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯆꯦꯝꯕꯔ ꯑꯁꯣꯝꯗꯅꯤ ꯃꯥꯗꯤ ꯖꯤꯕꯗꯨ ꯁꯣꯝꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯄ꯭ꯔꯕꯞ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯁꯣꯝꯗ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯁꯤ ꯃꯤꯔꯦꯟꯗꯥꯒ ꯗꯦꯕꯤꯗꯀꯅꯁꯨ ꯎꯔꯦ ꯃꯈꯣꯏꯅꯤꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯁꯣꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯣꯗꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯊꯦꯠꯂꯝꯕ ꯄꯥꯎ ꯐꯥꯎꯅꯅꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯁ꯭ꯂꯤꯄꯤꯡ ꯄꯣꯠ ꯃꯅꯨꯡꯗꯨꯗ ꯂꯪꯊꯣꯛꯂꯝꯂꯕꯅꯤ ꯑꯗꯨꯅ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗ ꯑꯃꯗꯤ ꯃꯤꯔꯦꯟꯗꯥ ꯈꯣꯡꯂꯩ ꯊꯨꯅ ꯁꯣꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕు ꯁꯣꯝꯗ ꯁꯣꯗꯤ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯅ ꯂꯩꯍꯧꯔꯤꯕ ꯆꯦꯝꯕꯔꯁꯤ ꯌꯧꯁꯤꯟꯈꯤꯗꯨꯅ ꯆꯪꯁꯟꯗꯨꯅ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯞꯂꯣꯝꯗ ꯆꯪꯁꯟꯈꯤꯅꯕꯒꯤꯗꯃꯛ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯞ ꯇꯞꯅ ꯆꯪꯁꯟꯈꯤꯕꯁꯤ ꯎꯔꯤ ꯁꯣꯅꯁꯨ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯗꯦꯕꯤꯗ ꯑꯃꯗꯤ ꯃꯤꯔꯦꯟꯗꯥ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯁꯤꯗ ꯇꯣꯡꯂꯛꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯁꯤꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯁꯨ ꯃꯐꯝꯁꯤꯗꯒꯤ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯂꯦꯡꯕꯁꯤꯗ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯁꯤꯒ ꯖꯣꯏꯅꯤꯡ ꯇꯧꯔꯤꯕ ꯖꯒꯥ ꯑꯁꯤ ꯐꯛꯀꯥꯏꯗꯨꯅ ꯇꯦꯛꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯃ ꯐꯨꯗꯣꯔꯛꯂꯤ ꯃꯤꯔꯦꯟꯗꯥꯒ ꯗꯦꯕꯤꯗꯀꯤꯅꯁꯨ ꯁꯣꯕꯨ ꯆꯤꯡꯈꯠꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯖꯤꯕꯁꯤꯁꯨ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯁꯤ ꯍꯥꯠꯇꯣꯛꯂꯝꯂꯒ ꯁꯣꯒꯤ ꯃꯈꯣꯡꯁꯤꯗ ꯑꯃꯨꯛ ꯌꯥꯜꯂꯛꯂꯦ ꯃꯁꯤꯗ ꯃꯤꯔꯦꯟꯗꯥꯅ ꯁꯣꯒꯤ ꯁꯝꯂꯤꯕ ꯈꯨꯠꯁꯤ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯁꯣꯁꯨ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯆꯤꯡꯊꯗꯨꯅ ꯑꯗꯨꯝ ꯃꯈꯥ ꯇꯣꯛꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯗꯦꯕꯤꯗ ꯑꯃꯗꯤ ꯃꯤꯔꯦꯟꯗꯥꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯟꯗꯨꯅ ꯑꯣꯏꯅ ꯆꯦꯜꯂꯛꯂꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯁꯨ ꯗꯦꯕꯤꯗ ꯍꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯗ ꯑꯃꯨꯛ ꯆꯣꯡꯁꯟꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯔꯤꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯨꯞꯁꯤꯅ ꯖꯣꯏꯅꯤꯡꯁꯤ ꯇꯦꯛꯂꯒ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯗ ꯌꯩꯁꯟꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯁꯨꯟꯗ꯭ꯔꯪꯒꯤ ꯑꯍꯥꯡꯕ ꯖꯒꯥ ꯑꯁꯤꯗ ꯄꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯃꯌꯥꯝ ꯊꯣꯛꯂꯕꯅꯤꯅ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯣꯛꯁꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯂꯣꯏꯅ ꯀꯥꯝꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯇꯦꯝꯄꯦꯔꯦꯆꯔꯁꯤ ꯌꯥꯝ ꯏꯪꯁꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯇꯞ ꯇꯞꯅ ꯇꯥꯔꯛꯄꯁꯨ ꯍꯧꯔꯤ
ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅꯁꯨ ꯈꯪꯂꯦ ꯃꯤꯅꯤꯠ 90ꯒꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯌꯧꯁꯟꯈꯤꯗꯨꯅ ꯃꯈꯣꯏꯅꯒꯤ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯤ ꯗꯦꯕꯤꯠ ꯍꯣꯏꯁꯤ ꯃꯁꯥ ꯍꯤꯡꯖꯅꯕ ꯍꯣꯠꯅꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯗ ꯌꯥꯎꯔꯤꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯧꯍꯟꯈꯤꯕꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯥꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯗ ꯁ꯭ꯀꯦꯞ ꯄꯣꯠ ꯑꯅꯤ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯁ꯭ꯀꯦꯞ ꯄꯣꯠ ꯑꯅꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯄꯨꯈꯤꯅꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯤꯔꯥꯟꯗꯥꯗ ꯍꯥꯏꯔꯤ ꯃꯤꯔꯥꯟꯗꯥ ꯑꯩꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯑꯩꯉꯣꯟꯗ ꯇꯥꯟꯅꯍꯟꯗꯨꯅ ꯁ꯭ꯀꯦꯞ ꯄꯣꯠ ꯃꯅꯨꯡꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯄꯨꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯁ꯭ꯀꯦꯞ ꯄꯣꯠ ꯑꯃꯗꯨꯗ ꯇꯣꯡꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤ ꯃꯤꯔꯥꯟꯗꯥꯅꯗꯤ ꯌꯥꯅꯤꯡꯗꯦ ꯃꯥꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯥꯡ ꯗꯦꯕꯤꯠꯄꯨ ꯑꯁꯨꯝꯅ ꯊꯋꯥꯏ ꯊꯥꯍꯟꯈꯤꯕꯁꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯧꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅꯤꯗ ꯃꯁꯤꯒꯤ ꯎꯄꯥꯏꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯃꯤꯔꯥꯟꯗꯥꯅ ꯗꯦꯕꯤꯠꯇ ꯖꯤꯕꯗꯨꯒ ꯃꯥꯒ ꯑꯣꯏꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯈ꯭ꯔꯒ ꯗꯦꯕꯤꯠ ꯑꯣꯏꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯗꯦꯕꯤꯠꯇꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯕꯁꯤ ꯄꯥꯝꯗꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯕꯁꯤ ꯄꯥꯝꯃꯛꯇꯕꯅ ꯃꯤꯔꯥꯟꯗꯥꯕꯨ ꯅꯝꯗꯅ ꯊꯦꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤ ꯊꯧꯔꯥꯡꯁꯤꯒꯤꯗꯃꯛ ꯃꯁꯥꯗ ꯁ꯭ꯄꯦꯁ ꯁꯨꯠ ꯁꯦꯠꯆꯟꯗꯨꯅ ꯗꯦꯕꯤꯠꯅ ꯍꯤꯇꯤꯡ ꯇ꯭ꯌꯨꯕ ꯑꯃ ꯄꯥꯏꯗꯨꯅ ꯖꯤꯕꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯃꯤꯔꯥꯟꯗꯥꯁꯨ ꯗꯦꯕꯤꯠꯅ ꯖꯤꯕꯗꯨꯕꯨ ꯄꯨꯈꯤꯕꯁꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯗꯦꯕꯤꯠꯅ ꯍꯧꯖꯤꯛ ꯍꯤꯇꯤꯡ ꯇ꯭ꯌꯨꯕꯁꯤ ꯄꯥꯏꯗꯨꯅ ꯖꯤꯕꯁꯤ ꯁꯨꯝ ꯊꯤꯔꯛꯄꯗ ꯈꯪꯍꯧꯗꯅ ꯖꯤꯕꯁꯤ ꯆꯣꯡꯁꯜꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯤꯇꯤꯡ ꯇ꯭ꯌꯨꯕꯁꯤꯗ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯁꯤꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯁꯨ ꯃꯐꯝꯁꯤꯒꯤ ꯑꯏꯪꯕꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇ꯭ꯌꯨꯕꯁꯤꯕꯨ ꯀꯣꯟꯗꯨꯅ ꯍꯤꯠ ꯂꯧꯔꯤꯕꯁꯤ ꯗꯦꯕꯤꯠꯁꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯤꯇꯤꯡ ꯇ꯭ꯌꯨꯕꯁꯤꯡꯁꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯊꯥꯗꯗꯨꯅ ꯊꯝꯃꯝꯂꯒ ꯖꯤꯕꯁꯤ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯅꯍꯜꯂꯛꯂꯦ ꯑꯗꯨꯒ ꯁ꯭ꯀꯦꯞ ꯄꯣꯠꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯖꯤꯕꯁꯤꯒ ꯃꯥꯒ ꯄꯨꯂꯞ ꯇꯣꯡꯗꯨꯅ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯃꯤꯔꯥꯟꯗꯥꯁꯨ ꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯁ꯭ꯀꯦꯞ ꯄꯣꯠ ꯑꯃꯁꯤꯗ ꯇꯣꯡꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯄꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯇꯣꯡꯂꯤꯕ ꯁ꯭ꯀꯦꯞ ꯄꯣꯠ ꯑꯅꯤꯁꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏ ꯀꯥꯏꯈ꯭ꯔꯕ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯁꯤꯒꯤ ꯃꯆꯦꯠꯁꯤꯡꯁꯤꯅ ꯊꯣꯡꯒꯥꯏꯔꯛꯄꯗꯒꯤ ꯂꯝꯕꯤꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ ꯇꯧꯕꯗꯕꯨ ꯀꯣꯟꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯁ꯭ꯀꯦꯞ ꯄꯣꯠ ꯑꯃꯅ ꯄꯨꯡꯃꯝꯃꯝꯗꯨ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯁꯨꯟꯗ꯭ꯔꯪꯂꯣꯝꯁꯤꯗ ꯑꯗꯨꯃꯛ ꯄꯥꯏꯈ꯭ꯔꯦ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯑꯗꯨꯃꯛ ꯄꯥꯏꯊꯔꯛꯂꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯄꯥꯏꯊꯔꯛꯏꯕ ꯁ꯭ꯀꯦꯞ ꯄꯣꯠꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤ ꯂꯥꯟꯁꯜꯂꯛꯇꯨꯅ ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯊꯔꯛꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯖꯒꯥ ꯑꯃꯗ ꯄꯦꯔꯥꯖꯨꯠ ꯈꯟꯇꯣꯛꯇꯨꯅ ꯇꯥꯔꯦ ꯃꯁꯤꯕꯨ ꯉꯥꯃꯤ ꯈꯔꯅ ꯎꯕꯗꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯆꯪꯁꯜꯂꯒ ꯌꯦꯡꯂꯨꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯁ꯭ꯀꯦꯞ ꯄꯣꯠ ꯃꯅꯨꯡꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤ ꯗꯦꯕꯤꯠ ꯑꯣꯏꯅ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯒꯤ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝ ꯑꯃꯅ ꯐꯥꯖꯟꯗꯨꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯉꯥꯃꯤꯁꯤꯡꯁꯤꯅꯁꯨ ꯎꯔꯦ ꯃꯁꯤꯗ ꯃꯅꯨꯡꯗꯒꯤ ꯗꯦꯕꯤꯠꯅꯗꯤ ꯊꯣꯡꯁꯤ ꯍꯥꯡꯇꯣꯔꯛꯇꯅꯕ ꯌꯥꯝ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯖꯤꯕꯁꯤꯒꯤ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝꯁꯤꯅ ꯃꯁꯥꯗ ꯐꯥꯖꯟꯕ ꯍꯦꯟꯕꯗꯒꯤ ꯂꯥꯎꯕ ꯉꯝꯗ꯭ꯔꯦ ꯉꯥꯃꯤꯁꯤꯡꯁꯤꯅꯁꯨ ꯗꯦꯕꯤꯠꯅ ꯃꯅꯨꯡꯗ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯑꯣꯡ ꯇꯧꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯊꯣꯡꯁꯤ ꯑꯗꯨꯃꯛ ꯍꯥꯡꯇꯣꯛꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯗꯦꯕꯤꯠꯅ ꯇꯣꯡꯂꯤꯕ ꯁ꯭ꯀꯦꯞ ꯄꯣꯠꯁꯤꯗꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯄꯨꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯤꯔꯥꯟꯗꯥꯅ ꯇꯣꯡꯂꯤꯕ ꯁ꯭ꯀꯦꯞ ꯄꯣꯠ ꯑꯃꯗꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯁ꯭ꯀꯦꯞ ꯄꯣꯠꯁꯤꯗ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯒꯤ ꯃꯆꯦꯠꯁꯤꯡꯗꯨꯅ ꯊꯣꯡꯒꯥꯏꯈꯤꯕꯗꯒꯤ ꯃꯈꯣꯏꯅꯤ ꯂꯝꯕꯤꯁꯤ ꯑꯣꯟꯅꯗꯨꯅ ꯄꯥꯏꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯉꯥꯃꯤꯁꯤꯅ ꯊꯣꯡ ꯍꯥꯡꯇꯣꯛꯂꯤꯕ ꯁ꯭ꯀꯦꯞ ꯄꯣꯠꯁꯤꯒꯤ ꯃꯅꯥꯛꯇ ꯉꯥꯃꯤꯁꯤꯡ ꯇꯣꯡꯕ ꯍꯤ ꯑꯅꯤ ꯑꯃꯁꯨ ꯊꯧꯖꯜꯂꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒꯤ ꯂꯩꯐꯝ ꯄ꯭ꯂꯥꯅꯦꯠ ꯑꯃꯁꯨ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯉꯥꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁꯣꯝꯗ ꯃꯤꯔꯥꯟꯗꯥ ꯃꯥꯒꯤ ꯁ꯭ꯀꯦꯞ ꯄꯣꯠꯁꯤꯅ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯅꯠꯇꯦ ꯄꯨꯡꯃꯝ ꯃꯝꯂꯕ ꯄꯨꯡꯆꯤꯛ ꯆꯤꯛꯂꯕ ꯑꯍꯥꯡꯕ ꯁꯨꯟꯗ꯭ꯔꯪꯂꯣꯝꯗꯅꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯄꯥꯈꯠꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯄꯥꯏꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ